ngase phongkiba tongan manipuri sifungsing amasum thokiba thawdo wathoksingdagi maroibi ipausing myamna thamjagi ahanbada sanga express tagi lokosaraga Kuki haiba wahi pande scheduled tribes singi list piba kumja english amaga samapan ga yangkai ga taruki December mangagi Manipur Gazette phongba notification amada Kuki haina panba thengati English amaga samapan ga yangkai ga taruki November kungani thoki notification da scheduled tribes amasum scheduled caste haina Masakanglaba Manipur Laiba Kanglup Singi list piti notification adu matamdugi Manipur government secretary oiba T Kipgen thokpani Kanglup Kungamapan scheduled tribes singni haina list piti Kanglup singadugi manungda Aimol Anal Angami Siru Sethe Gangte Mar Kabui Kasanaga Koirengkom Lamgang Enimizo Lusai Maram Maring Mau Monsang Mayon Paite Purum Ralte Sema Simte Sute Tangkhul Thadau Waipai amasum Zawgauri Kuki haibu wai natragana community asi gazette notification adugi mafam amatada iba thengnati notification adu da piriba schedule caste singi list da yauriba singdi Dopi natraga Dobi Lois Musi natraga Baridas Nama Sudra Patni Sutradar amasum YTV singni hansu paus to makatana phungdorakli atoba paw madana tangtaba lakhanabagi yumphamdi wari sanabani Himalay Manipur gi hauji oiriba phibam asida tangtaba phibam lakhanabagi yumphamdi wari sanabani maram asina nakalani gi oiba wari sanaba haunaba hotnaba tai haina Manipur Public Service Commission gi chairman oiramba thabaktagi potharab Lieutenant General Konsam Himalayana phungdorakli Haukiba me ahum da Susampur dagi horakiba irang na Manipur gi Kuki sing nam na khundaba atai mafam sing da su sandora kiba ga loinana hauzu pawbra thoklibe irang da yamdraba da mi samaga marfu hena shikiba ga loinana lising kya sokre yum lising kya maina sakre mang takre mi lising yang kai gi mathakta mayum da leiba ngamna da duna amadi laifam leite duna relief camp sing amadi lainga na matam khra gi oina saba yum sing da lengari sanga express ko unabada konsam Himalayan hai Wari sanana bahonabada administrative mechanism security forces civil society organization amasum media punna sanction winaba darkar ogeni masigaloina security forces administration amadi political leaders sing pullaga hingsa gi thabak sing lefan gadabani nongmai kapnaba highway thingba sina singba sing nam thagadabani asi baksang sing ayambigi aroiba mathau mangam pangthon kiba do tangtab purakna bigi khongthang amani haina lawbu yai haina makna phungdoki Imphal gi rims amasum Jenims ki moksing da haksang mayam lauduna lerambada loinana Susampur district hospital su haksang mayam lerambani Supreme Court ki ruling amagi makha da Imphal da leramba haksang sing Susampur amasum Kangpokpi da pukhraga Susampur da leramba maitei gi haksang sing Imphal da puraktuna aroibe mathau mangam sing pangthona khrabane Political leadership amadi miyamna punna hotna ba haibisi su yamna phai haibu wafam thamladuna me ahumdagi irang haukhrabasu sugunu area da mafam adugi political leadership amadi miyamgi matingna me ahumgi matung numit kunni romdi karisu tawkhidi haina makna phongdokhi panba yabadi sugunu assembly constituency gi MLA ke Ranjit ki miyeng makha mafam aduwai da khundariba Kuki khun sing amadi maitei khun singi oiba peace committee na singbu semkhibaga loinana mafam aduwai da matam sangna karimata tawduna lekhi Adubu me kunga tare amasung kunga nipan gi lona ba hinga Bishnupur district ki manungsana leiba napat amadi sugunu assembly constituency ki manungsan ba mafam singna Kuki militant ni haina singna basingna landa ba madi yumai thaba gi thabuk sa tharak padagi mafam aduwai su irang leiba amadi yamna hatna suna ba mafam moiki panmaya badi sugunu assembly constituency ki manungsan ba mafam kharadi khunja sing makhoi na leramba mafam singda hanjina ki baga loinana Pakhan oina khallaga leiba phaw yaurabani maram asina sugunu area guma mafamda joint security civil society organization singna government gi mateng lauraga aikoi puna magi mafamda hanjina rasi haina hanjina na ba yabra yenghaningi kari guma mai paklabadi atei mafamda su maka sathaba yai haina wafam su magna thamlakhi Central Force deploy tawbagi matangna palladuna magna hai Manipur lakliba Central Force ngasigi Deployment ki strategy amukhana yengsinba phagadra khali maramasina authority singna strategy review recommend tahoningi sensitive oiba mafam singna kari tauksigi haibigi matangda join oirabanina army gi weight henale hen batai
Manipur gi sing Kuki taba mafam sing amadi tampak maitai sing khundaba mafam sing imarakta buffer zone haidana zone ama semlaga leiriba zone sing asida central amadi paramilitary force sing leiraga singdagi tamda amadi tamdagi singda sanctionba thingduna Manipur bu sing amadi tam haiduna tuan tahanbagi thong amadi leiri wari sanabagi matangna palladuna mehungi matung Union Home Minister Amit Shah na Imphal laklamba adudagi wari sanabadi hauri haiba wafam hakna thamki Himalayan hai mayam da ipong bu oidrabasu Delhi da Guwahati da aduga atai mafam da government ki site gi civil society organization singi site gi wari sanabadi sanare haina thajik aduba hauziki di thoidop mai pakpadi oidi haiba wafam thamladuna makna hai masigi maramdi nakal animaki civil society organization sing masing yamaga loinana nakan gi civil society organization singi marakta amana amabu ikai khumnadabagi phibamda leibadagini wari sanaba haibisina nakal anida amana hainariba wafam khanariba wakhal singadu sengdokna basu ngamgadabana wari sanaba haibisi yamna maru oiba maram ama oibana wari sanana bhonabada political leadership ta target tawba tabani haiba wafam hangna thamlaki Indian Army da Lieutenant General gi thakta tuan thabak sing pairam lava Himalayan hai political leaders singna unaning da leirabasu upai leti makhoi da daita lahun batabani yadraga na themduna hona batai yadrabadi yanana ba atai upai mayam ama lei wari sanabada puksel singba lauthup lakoi leita batai haiba wapam thamladuna Manipur Public Service Commission MPSC gi chairman oiramba konsam Himalayan hai khudima puksel tingthoknaraga wari sanarabadi nakal anina Pangki da kinaba pangkhanda khanjinaba kolakani housing mi ayamba tangtaba hanjinanaba pamnare aduna hana semkiba peace committee edu thaba amata tawdana leplaga leirabadu mathau tawhangadabani haiba wafam makha Tana thabaktagi potharaba Lieutenant General Konsam Himalayan phongdorakli Panmayabadi governor na lusingba peace committee ama center na semlakhibaga loinana madugi member mayam ama tuan furup singi lusingba singamadi political leaders singi holaga semlakhibani adubu member singi maming hek lauthorakpaga loinana Kuki singi su amadi maitai singi su tuan furup singi lusingba singna member oibra tuan ba maram sing pidunu yaningdaba phongdokna rakhi amadi committee adu thabak haudana adumak laikre singdasu tamdasu nomoi mayam painaduna khutthoknabagi matangna palladuna singa masum tamda leiriba nongmai sing yamankhre masi lakhotuna nongmai gi culture extortion thingba tai ki haukiba me ohumna Kuki milite ni hain singna maite gi yum singda nongmai kapsinduna amadi mai thaduna landara khiba dugi matungda singa mari tamani makta thengthang kya state force singi am kote gi amadi police station amasum post singdagi masing yamlaba numai sing amadi khulai sing lakhibaga loinana Susampurdagi numai yonba dukan amasu lut tawduna numai sing lokhibani numai madi lakhiba khulai sing pikhalangnaba state government na hanna lawrabasu ipi pikhalaktabaga loinana housing su tuan ba mafam singda combined force na operation sing leptana sathaduna khulai sing leptana lokhatpa amadi phagatpana singba tawri hanisu pau sida makha Tana palakli makha satharak poina sanalaiba pauksi dige topa maruiba paukrana Christmas na lakpada governor CM na ye proposal pirakli haukiba tha taret asi puari da khwaidigi phibam sokpa tangkak oire state minister Christel lining sat pasingi khwaidigi sawba kumai oiriba Christmas kumai na lakpana Manipur gi governor Anisya oike state minister N Verenna masim lenga sigi lusing kayana ye proposal pinarakli haukiba tha taret phibam sokpa tangkak ama oire haina state minister nongthongbam Verenna thadorakpa Christmas ki ye proposal pibigi sirol phongdorakli Se minister na thadorok po sirola duna hai Manipur da thokliba kanglop ki irang asina maram oirga punsi kya pikhamnan khre miyoi sa kya mayu me kai leithre loinana miyoi lising kya Manipur gi manung da hangliba relief camp amasu mapan lam sing da sangjapam lauduna leinari irang asina nupi angang furup amadi sahi khetna ba thamdana mipum khudimakta saitheng piri irang asina nungsi sana laiminarikliba furup masil gi marakta khaibung tahanduna semjin sajin ba wafam sing da yumpham oiraga yeknabagi maru huli masi ekhoina maihau rol dagi khalakhiba Manipur adu nati lamda masigi miyoi singa si kaidaunungda asiguma phibam da khak hinglakte asiguma yamna tamthiba phibam masida lamda masi adumak thamba haibisi ngasigi mirol asigi khwaidagi sawba asoi boigani maramasna aikhoi masal amat oina punsinaduna lamda masibu mausadagi leijarakpa tangdo leitaba ingtapa nungsi janaba lamda madu amung hana ohena na bo honaminasi Aikhoigi soithoklu pukning wakhal sing fathanaduna amung hana nungsi sanabagi mari saganaba honasi aikhoi khudimangna nakalamada leikraba aikhoigi maru mapang sing adu amung hana ningsingminaba matam hoire
ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯀꯣꯡꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯁꯤꯒꯤꯁꯨ ꯎꯕꯤꯕ ꯇꯥꯕꯤꯕ ꯃꯇꯝ ꯌꯧꯔꯦ ꯃꯗꯨ ꯈꯛꯇꯗ ꯏꯔꯥꯡ ꯑꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯛ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯗꯨꯅ ꯐꯠꯇ꯭ꯔꯕ ꯇꯝꯊꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯊꯥꯗꯣꯛꯃꯤꯟꯅꯕ ꯐꯤꯔꯞ ꯂꯧꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯌꯦꯡꯊꯤꯅꯅꯕ ꯁꯤꯡꯆꯦꯞ ꯊꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯋꯥꯔꯧꯅꯔꯒꯅꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯥꯗꯣꯛꯄ ꯉꯝꯂꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯒꯅꯤ ꯂꯣꯏꯅꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯄꯥꯝꯖꯔꯝꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯉꯝꯒꯅꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯥꯏꯔꯤ ꯒꯣꯕꯔꯅꯔꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯂꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯍꯩ ꯃꯁꯤꯡ ꯑꯃꯁꯨꯡ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ ꯏꯗꯨꯀꯦꯁꯟ ꯂꯣ ꯑꯦꯟड ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯊꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩꯅ ꯂꯥꯛꯄ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯄꯤꯔꯝꯕ ꯄꯥꯎꯖꯦꯜ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯤꯝ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕꯁꯤꯡ ꯆꯍꯤ 3 ꯖꯦꯜ ꯂꯥꯛ 50 ꯐꯥꯏꯟ ꯊꯤꯍꯟꯗꯧꯔꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯥꯁ ꯇꯧꯈꯤꯕ ꯇꯦꯂꯤꯐꯣꯟ ꯕꯤꯜ 2023ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯥꯁꯤꯟꯅꯕ ꯃꯤꯡꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯝ ꯂꯧꯗꯨꯅ ꯄꯥꯏꯕꯁꯤꯡ ꯆꯍꯤ 3 ꯐꯥꯎꯕ ꯖꯦꯜꯗ ꯂꯩꯗꯨꯅ ꯂꯨꯄꯥ ꯂꯥꯛ 50 ꯐꯥꯎꯕ ꯐꯥꯏꯟ ꯊꯤꯍꯜꯂꯒꯅꯤ ꯕꯤꯜ ꯑꯁꯤꯅ ꯃꯣꯕꯥꯏꯜ ꯌꯨꯖꯔ ꯑꯃꯁꯨꯡ ꯇꯦꯂꯤꯀꯣꯝ ꯀꯝꯄꯅꯤꯁꯤꯡꯒꯤ ꯍꯥꯟꯅ ꯆꯠꯊꯔꯝꯕ ꯊꯕꯛꯁꯤꯡꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯀꯌꯥꯁꯨ ꯄꯤꯔꯒꯅꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯔꯛꯄ ꯃꯇꯝꯗ ꯇꯦꯂꯤꯀꯣꯝ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯄꯥꯏꯁꯤꯜꯂꯒꯅꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛ ꯕꯤꯜ ꯑꯁꯤ ꯁꯦꯝꯗꯣꯛꯇꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯥꯁ ꯇꯧꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯕ꯭ꯂꯤꯛ ꯏꯃꯥꯔꯖꯦꯟꯁꯤ ꯂꯩꯔꯛꯄꯗꯁꯨ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯂꯦꯞꯍꯟꯗꯨꯅ ꯃꯦꯁꯦꯖꯁꯤꯡꯁꯨ ꯊꯕꯛ ꯌꯥꯍꯟꯗꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯁꯤꯝꯁꯤꯡ ꯑꯁꯤ ꯀꯝꯄꯅꯤꯁꯤꯡꯅ ꯄꯤꯕ ꯃꯇꯝꯗ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯗꯥꯇꯥ ꯁꯣꯏꯗꯅ ꯂꯧꯒꯗꯕꯅꯤ ꯃꯁꯤꯅ ꯇꯦꯂꯤꯀꯣꯝ ꯔꯤꯁꯣꯔꯁꯁꯤꯡ ꯂꯥꯟꯅ ꯁꯤꯖꯤꯟꯅꯍꯟꯗꯕꯗ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯇꯦꯂꯤꯀꯣꯝ ꯀꯝꯄꯅꯤ ꯑꯣꯏꯔꯤꯕ ꯔꯤꯂꯥꯌꯟꯁ ꯖꯤꯑꯣ ꯏꯌꯔꯇꯦꯜ ꯑꯃꯁꯨꯡ ꯚꯣꯗꯥꯐꯣꯟ ꯑꯥꯏꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯀ꯭ꯂꯣꯟ ꯇꯧꯕ ꯁꯤꯝ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯔꯤꯕꯁꯤꯡ ꯂꯦꯞꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯈꯪꯍꯟꯈꯤꯕ ꯂꯩꯔꯕꯅꯤ ꯂꯣꯏꯅꯅ ꯇꯦꯂꯤꯀꯣꯝ ꯔꯤꯒꯨꯂꯦꯇꯔꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ TRAIꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯄꯥꯋꯔꯁꯤꯡ ꯑꯗꯨ ꯇꯦꯂꯤꯀꯣꯝ ꯀꯝꯄꯅꯤꯁꯤꯡꯅ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯃꯈꯩ ꯍꯟꯊꯍꯟꯕ ꯋꯥꯐꯝ ꯕꯤꯜ ꯑꯁꯤꯗ ꯌꯥꯎꯔꯤ ꯃꯁꯤ ꯇꯦꯂꯤꯀꯣꯝ ꯀꯝꯄꯅꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯔꯤ ꯀꯝꯄꯅꯤꯁꯤꯡꯅ ꯄꯥꯔꯃꯤꯠ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯤꯡ ꯁꯦꯔꯦꯟꯗꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯤꯜ ꯑꯁꯤꯅ ꯔꯤꯐꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯒꯅꯤ ꯕꯤꯜ ꯑꯁꯤꯅ ꯕ꯭ꯔꯣꯗꯕꯦꯟ ꯁꯔꯚꯤꯁꯀꯤ ꯃꯇꯥꯡꯗꯁꯨ ꯒ꯭ꯂꯣꯕꯦꯜ ꯁꯦꯇꯦꯂꯥꯏꯠ ꯁꯔꯚꯤꯁ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯁꯦꯝꯗꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯃꯦꯊꯗꯇ ꯆꯪꯍꯟꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯗꯣꯃꯦꯁꯇꯤꯛ ꯇꯦꯂꯤꯀꯣꯝꯁ ꯀꯝꯄꯅꯤ ꯑꯣꯏꯔꯤꯕ ꯔꯤꯂꯥꯌꯟꯁ ꯖꯤꯑꯣ ꯑꯃꯁꯨꯡ ꯚꯣꯗꯥꯐꯣꯟ ꯑꯥꯏꯗꯤꯌꯥꯅꯗꯤ ꯑꯣꯛꯁꯟ ꯔꯨꯠꯇ ꯑꯣꯏꯅ ꯀꯃꯔꯁꯤꯌꯦꯜꯒꯤ ꯁꯤꯖꯤꯟꯅꯕꯁꯤꯡ ꯑꯁꯤ ꯊꯥꯅꯕ ꯋꯥꯐꯝ ꯄꯨꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯕꯤꯜ ꯑꯁꯤꯅ ꯑꯌꯥꯕ ꯄꯤꯈꯤꯗ꯭ꯔꯦ ꯇꯦꯂꯤꯀꯣꯝ ꯀꯝꯄꯅꯤꯁꯤꯡꯗ ꯄꯦꯅꯥꯜꯇꯤ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯂꯧꯔꯝꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 50 ꯑꯗꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 5ꯗ ꯑꯣꯏꯍꯟꯅꯅꯕꯁꯨ ꯕꯤꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯕꯤꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯦꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯕ꯭ꯂꯤꯛ ꯏꯃꯥꯔꯖꯦꯟꯁꯤ ꯂꯩꯔꯕꯁꯨ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯑꯦꯀ꯭ꯔꯤꯗꯤꯇꯦꯠ ꯇꯧꯕ ꯀꯔꯦꯁꯄꯣꯟꯗꯦꯟꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯗ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯣꯏꯒꯤ ꯂꯟꯄꯥꯎ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯆꯦꯜꯍꯟꯈꯤꯕ ꯕꯁ ꯑꯃꯨꯛꯀꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯝꯈꯥꯡꯗꯒꯤ ꯍꯜꯍꯜꯂꯛꯈ꯭रे ꯃꯥꯎ ꯐꯥꯎꯕ ꯆꯠꯀꯗꯕ ꯄꯦꯁꯦꯟꯖꯔ ꯕꯁꯇꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯀꯥꯡꯄꯣꯛꯄꯤꯗ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯑꯅꯤꯔꯛ ꯁꯨꯅ ꯆꯠꯈꯤꯗ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯌꯧꯅ ꯆꯪꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯂꯥꯛꯇꯅꯕ ꯃꯤꯌꯥꯝꯅ ꯂꯥꯎꯁꯤꯜꯂꯛꯈ꯭रे ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯦꯝꯕꯔ 23 ꯏꯪ 2019ꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯇꯝꯅ ꯂꯥꯛꯈꯤꯕ MST ꯕꯁ ꯑꯃ ꯀꯪꯕꯥꯏꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯏꯝꯐꯥꯜ ꯂꯣꯝꯗ ꯍꯜꯍꯟꯈꯤꯕ ꯃꯦ 3 ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯔꯚꯤꯁ ꯇꯧꯔꯝꯕ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯦꯁꯦꯟꯖꯔ ꯕꯁ ꯁꯔꯚꯤꯁ ꯂꯦꯞꯇꯨꯅ ꯂꯩꯔꯛꯄꯗꯒꯤ ꯂꯩꯉꯥꯛꯅ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩꯒꯤ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯉꯔꯥꯡꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯒ ꯃꯥꯎ ꯐꯥꯎꯕ ꯑꯃꯁꯨꯡ ꯃꯥꯂꯣꯝꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯂꯥꯜꯂꯒ ꯇꯨꯔꯕꯨꯡ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯄꯦꯁꯦꯟꯖꯔ ꯕꯁ ꯁꯔꯚꯤꯁ ꯑꯅꯤ ꯆꯦꯜꯍꯟꯕ ꯍꯧꯔꯨꯕꯗ
lamthungpham yaudana kangpokpi amasum Chusampurgi ngamkhaida khudi thibadigi halakhraba matung ngasisu amuk hana turbung tamna thaujilubuda kangbaida leramba mapan suba Assam Rifles ki personal singna thinglaga mamai leidun Imphalda halalakhre lambi ani sigi passenger bus service asi haunana batha sigi kunga mathoida Manipur lenga ki home department gi mekedigi chief secretary Binit Joshi na public notice ama tholakibani notice aduda lambi ani sida lenga ki MST busing satok sin tawbada thooningda thaudok sing thoondana ba ahen force additional force power deploy tawre amasum lambi animakta police ki IGP amamam operation command tawduna passenger service asi mai pakna tawlagani haina su phongdokibani Home Department khakta natana Transport Department ki maikaidagi su bus singa sina satkadaba schedule amasum lamthagadaba yauna thunglagadaba mafam yawba chirol amasu thoktuna miyamda mangjongna khankhibani adubu lenga na thokpa chirol asi thabak to onthoknabagi damak ngarang ahanma numita lambi anisida MST gi bus amamam lamthakibada turbung phawbagi bus ta malomdagi passenger amata tongkhidabani North EOC dagi lamthakiba bus tana supnatagi passenger khumpu khaktamak tongkhibani adubu bus ani asi Manipur lenga ki maikaidagi mari leinaba chirol phawba thoktuna lamthakrabasu kangpokpi amasum Chusampurgi ngamkhaita leramba Central Force na makha Tana sangsinbada athing pirakpadagi mamai leiduna hanarakibani ngasi ani suba numita malomdagi amuk hana ngarangi bus adumak torbung tamna thalam thaki ngasi su passenger amata tongkhidi adu mainamak bus adu CRPF ki convoy amana ngak sienduna fagak saw ikhai yauksin khibaga loinana mafam asiga irap lapna dana leiriba kangbai phawba thausinki adubu khwai digi ngakpadi malomdagi bus asibu escort tawrakhiba CRPF ki convoy adu fagak saw ikhai yorakpada lehokhi makhatana bus asibu ngak sienbagi thabak tawkhidi haidi thagdo osigi matangda turbung daliba club amagi member ni haba miwe amana phongdorakpada lengana bus asibu ngak sienna ba hairakpagi matungina ngak sienduna puraklaga karigidamak fogak saw ikhaida lehawribano haiduna miyamna hanglubada CRPF ki mekedigi makoida mafam asi phawbudang escort tawnaba direction piraki haina khumlaki haidi pakhum asidagi makoida pirakpa order adu yengi hairubada CRPF ki personal sing aduna asab uladuna ekoida pirakpa order yengi haidi nakhoi kanano haiduna ngak sinda pawdana khi haidi CRPF ki convoy yaudarabasu Manipur lenga ki bus adu tidim lambi paringda matik saba Central Forcing leibanina kangbai phawbu escort yaudana thausinki adubu mafam aduda bulletproof casper sing yauna leiram khiba mapan suba Assam Rifles ki personal singna kangbai degi hena turbung romna thausinba yaroi haiduna athingba piraktuna passenger amada tongdaba bus adu mamai leiduna halan khibana haidi Thawong asidagi bus aduna Imphal rom na thawatuna phagauksaw ikhaina singba mafam sing yauksilakpada lambigi nakalda leiramba miyoi khrana Chusampur tamna sangshinduna thousand mangamloidaba oirabadi hayengdagi lakanu haina akanba wafam sing phongdoktuna lauksilakhi hairi ngasigi thawdo osigi matangda mafam adugi khunja amana phongdorakhibada laingang na paikhalakliba thawrang asi taran oi amasuma sigi mayokta lekti tawbutabu order gi matung ina Chusampur phaw yauksin mangamdaba ubadagi pendaba miyoi khrana makogi wafam sing phongdokhibani haidi amaromda ngarang kangpokpi district ki ngamkhai paringda khudi thikraba matungna North AOC dagi district asi phawduna maw yaugadaba bus adudi lamthakidre pauksi isna phangwa pawna haibada Imphal dagi kangpokpi phawduna maw yaugadaba passenger bus singi oina thau yaba mitei nataba driver sing mi ani khaktani makhoi ani gi manungda amari Christmas ki shuti lakthokhibadagi ama khaktana Satok sin tawbada khudong sadaba mayuk narakpaga loinana ngasi gi oina passenger service tawgadawriba bus ki security arrangement tawdabadagi satnanaba honakhidabani haidi makhasa tharakpone tentakna mayamda thamjagi naharol thaudang poksi duna sumna phungli sarkar na lokhalakpa passenger service ki thorang Kuki da natana Assam Rifles na su khurou thanghalle Imphal Bishnupur Chusampur amasum Imphal Senapati mau passenger bus service ngarang dagi state lenga na hawdokraba matung ngasi nini suba numita malom oil depot mamang dagi Chusampur gi damak passenger puraga sakhiba MS dagi bus Bishnupur district ki fagaksaw ikhai bazar da Assam Rifles na barricade sizinaduna lambi thingmadagi makhatana satpa yadana Imphal amu halakhre ngasi ayuk pung 8:40 tabada malom oil depot mamang dagi Chusampur gi damak MS dagi bus amalam thaki bus adu Manipur police amasung kuntragatare suba CRPF ki personal sing ngak sinduna sakibani passenger bus adu fagauksaw ikhai police mamangda khamlaba matung Imphal ligi loinarakhiba convoy adu mafam adu lehokhi aduga 13 suba kumon regiment amadi BSF na bus adu makhatana satnaba khangalakpaga loinana bus adu fagauksaw ikhai bazar yorakpa matamda Assam Rifles na lambi da barricade sizinaduna
bus adu thaki bus adu khamlaba matung Assam Rifles ki kangbuna bus driver adu gi se sang sing check tawba loina gari su check tawba gi thabak sa thaki check tawba loiraba matung hankhina ba khangalakpada gi bus adu mamai leiraga Imphal tamna halakhibani Assam Rifles ki thawongna penadraba phogak so ikhai gi khunja sing phongdorakpada me uhumdagi Kuki sing na mitei khul sing landarak pa horakpadi gi phogak so ikhai gi miyam asi awaba mai unari adu bulenga sibulu singli bi minister en bere na Manipur santi hanjilakle haina yamna toina lawbada natana santi gi khudam oina highway the passenger service am khorakpani adubo highway the service toriba bus sing Kuki sing amasum Assam Rifles na thingmadagi yum lamthungpham yobang amdre masi santi laibagi khudam la haina hangladuna khunja sing hai santi lairabadi chief minister masana bus asida tongduna laglaga susampur sangbiyu masi ngamlabadi praja miyam susampur tamna bus tongduna laksa gaikhi makasa tharak poina to papam lan manung da pangthokpa exhibition da lanjena duna relief camp da lairiba artist amana yekpa lan gi photo na ayengba sing mamita mapi tankhre lan gi photo ani Manipur University of Culture na lupa lising taraga manga piram laga laikre mayu mai thaki bidagi lanjena raktuna relief camp da lairakliba artist Ritu Sandra amasu magna yekpa lan gi photo tabi khidraba teng thakhol me ahumdagi saram se satpa Kuki hingsa hei tamba kharana mitei da onchinduna sa tharangli batam thirba lana sigi saithing haktheng na phangduna mayu mai kai mai thadokibadagi lamoi khongnang khongda leiba Trade and Expo Center da hangliba relief camp da masagi imung manung loinabi amadi masanupi ga loina sangjapam laudun hinglakliba artist amana lan manung da pangthokpa exhibition da yektuna puthokpa lan gi photo sing uruba miyoi sing mamitagi mapi takhibagi mathakta lan gi photo ani Manipur University of Culture MUC na lupali sing taraga manga piramlaga laiduna pukre artist laisom Ritu Sandra masamag University asida Master of Visuals Arts ta ahum suba semester tamliba mahironi me ahum na Kangbukpi district ki modbung da leiba masagi mayum ingkhol thadok lamlaga hingnana ba chalakibadagi hauraduna magna mayukna rakhiba tamthiraba lana sigi aki tujung poklaba saktam singbu canvas ta yekthokuna miyamna utpa anisuba annual art exhibition da lan gi saktam ani mayeksin utki exhibition asi palace compound da leiba university sigi building da satharakibani lan gi saktam miyamna uhonabagi damak magna yekiba saktam animak unheard crisis tabi khidraba tengthakhol 1 2 habisini thani pon changsilaglaba lan asigi manungna mayu mai kai mai thadokiduna lanjenari ba artist amana lan asigi saktam yektuna puthorakpada ayengba singi mamita pitakhi maki tabi khidraba tengthakhol 1 da mak masamaki yum Kuki singna mai tharakpadagi mai sakpagi saktam maki sai ahum makai tmak ngai rebi masanupi na aki tujung poktuna kapagi saktam amadi relief camp na sangjapam loriba miyamna wana punsi lenbagi saktam sing maset punsinuna yekli aduga tabi khidraba tengthakhol 2 dana Kuki gi area da sangsilubudagi hatopikri haiduna launaraba suk ngasi phawbada saru phawba lengana phanganba ngamdriba luwangbi lingthoi ngambi hijamna makpu hatopikadaure ha khangbagi mami sahi nauribi mahaki maithungna takhibagi saktambu nahaunana yektun uli exhibition asida lanjenariba mahakna lan gi saktam sing yekpagi matangda hai lan asigi saktam sing amadi laingaki asonna kaya mathang yekthoktu na miyamda mayek singna uhankhigani lan haudringai mamangdadi piklingaidigi hauna nungsi sanaba madi punna hingminabagi panamda Lining pamjana yelakhi adubu Kuki singna isagi yumai thadokpada mahakna yeksaba mamal naidre khanjaba ayek pakaya su tangoi onkhre magna yekhiba lai singi manungdagi unity with transparency and mingthonba lai kaktama art society da lehore magna makha tan hai makti asilamdamdagi nanthoktu hingaurakpane Kuki singna hatnana batana nakpada waman badagi ising khorang lakpada ising thakpa phangkhidabadagi isagi hakki ising thaktuna lanjelakhi Kangla tongbi yoraba matungda Nepali singna mateng pangbirakhi mitei nahana khundaba uyung lawai haina kaunara modbungdagi Kuki singna mitei singi yum mai thaduna talakhi haiba talakani haiba khalude thawong asimuk Manipulega na sonman madagi thwan khibani haina pendaba phongdorakhi relief camp da lairakliba masagi sai kuntra suraba Ritu Sandrana ma kuina wakhal phungmangna duna lairuraba ga loinana lai yeknabagi masak sing mai sakpada yawkhibadagi fana kuina yekludre Master tawbigi class work su ozada fazana haijaduna leplure adubu lan asigi saktam yekiba layani mak mamang thara yekpane
लाइसिंग असी उबदगी मियामना पुनिंग थौगत पिरक्तुन हौजिक्ति मखा तना लाई येकनिंगलक्ले मखा तना लानगी सक्तम सिंग अमदि मणिपुर लेंगा की असोनबा मदि असोइब सिंग मथंग मनाउ नायना येक्तुना मियामदा उहनखिगनि हायरखेन सु पाउस त फुंदोरक्ली हौजिक ओइनदि मियाम पाउस मतांग से लुसिनजरगे मसु मियाम पुना नौबा अपडेट ngamiनसी